RUDA Academy College ki Ahanba Induction Pangthoktuna B.Ed program Houdokhre Manipur University da affiliate tauba NCTE na recognize tauba academy ama oiriba Thobal College manakta leiba RUDA Academy College Ahanba Induction program pangthokpaga loinana college asida ngarangdagi B.Ed program su athoiba mithunglen oina saruk yakiba Manipur University gi College Development Council gi Director Professor Hanjabam Sukadeva Sharma na Houdokhre RUDA Academy gi College premises ta pangthokiba Ahanba Induction program amadi B.Ed program hangdokpagi thoram aduda Manipur University gi College Development Council gi Director Professor Dr. Hanjabam Sukadeva Sharma na athoiba mithung RUDA Academy Thobal gi Advisor National Awardee Lisam Ibochau Singh na thoramapu aduga Manipur University of Culture gi Librarian Dr. Thaunauzam Khomdon Singh RUDA Academy gi Founder Secretary Elangbam Sachi amasung Manipur University gi Department of Education gi Head Professor Dr. Kaisham Sitaljit Singh na akhanaba mithunglen singoina sarukya ki Thoramadu introductory gi warol piraduna RUDA Academy gi Principal E. Romeo na fongdokhibada RUDA Academy asi kumza Inglising amachamapan Maudranipan gi January 15 da lingkhat khibani Kumza Inglising ani tara ni thoi fauba bosem gi makada leiraba matungda Kumza Inglising ani tara humdoidagi CBSE board ki makada amuk leiduna Kumza Inglising ani tara mangada class 12 ki examination thaba haukibani Masigi matangda onlak pachahi Inglising ani tara taruk NCTE da apply tawduna Kumza Inglising ani kunmathoi gi April 18 da NCTE da gi grant approve tawrakpaga loinana NCTE gi website ta su upload tawrakhi College asigi oza watpa amadi COVID pandemic leibadagi matam khara leiraba matungda bylaw gi matung inna Manipur University da nauna composite college affiliate tauba mathau tabadagi composite college hapsinki Manipur University na college asibu kupna inspection tauraba matungda chatliba chahi Inglising ani kunmanga gi April 10 da chahi ani gi course oigadaba B.Ed program hangba yabagi ayaba adu pirakhibani College asigi leiriba administrator sing oza sing amadi mahairoi singi marakta punna cooperation pinaduna college asibu henna chawkhatnaba hotnaminasi hainasu principal E. Romeo na pumnamakta appeal tawki Athoiba mitungi warol piraduna Manipur University Kanchipur gi College Development Council gi Director Professor Dr. Hanjabam Sukadeva Sharma na hai Hauzikti Institute kudingda induction gi program asi tangai fadana tawdaba yadaba ama oire Tamgadariba mahairoi sing aduda makoina tamgadariba asi karino kari kanaba pirakani amadi kari tamba fangadage haibana chingba kaya adu mahairoi singda ningthina khanganba haiba asi tangai fadaba ama oire hairaduna college ama lingba anauba institute ama lingkhatpa haiba asi yamna faba khongthang amani afaba ozana afaba mahairoi kaya puthoktuna laibaga sibu afaba maikaida punanaba khongthang amani Maramasina Institute linkhatleba singna niyom chumna amadi kanglon chumna chalaiba ngamnaba hotnabiyu haiba wafam kaya appeal tawki